अहानबदा मोरग पॉपिजरे मालेमगी होंगलकलिबा मोंग अमदे चाखोट लमजेल नैनबा पांबा सिंगदा बुक फेयर असिना चाउना कानबा पिरगने वीसी लोकेंद्र कदांगबंद कुकी मिलिटेंट सिंगी अटैक लेखिद्रबा अथौब मरीगे निंगसिंग खुबम मिनिस्टर हैखाम दिंगोना माइखुम हांगदोखरे फाजन खिबो खुलंगा कोतरु कंडीशन याउदना थादोकदबनी हाइदना थौबाल एसपी ऑफिस ममांगदा मैरापाई बिसिंगना थोमजिनख्रे समोरोगी मियामना लंबी सेंबीदबगी मायोक्तंग असि मयाई लंबी तौखाइबगी खोंजंग थंगसिनख्रे अमदे फॉक्स अमदे खोंजोम खेब चिंगी अकोइबद लेबा क्लब अमदे मैरापाई बिसिंगना खोंजोम वार मेमोरियल सेंगदोक्तुना ngak सेनख्रे खुरमजरी ममी टीवी के प्राइम टाइम न्यूज मीटिंग ताबीरबसिंगबु सुंदिया लाइश्रमना तरामना ओक्चरी पाव सनोकना पिजरे मणिपुर अमदी इंडिया के चाखोट थौरांग सिंह मालेम की होंगलुकलिबा चाखोट लमजेल असिबु नैनबा पामजबा मियोय सिंगी ओइनदे बुक फेयर असिना यामना कानबो ओइरगनि हाइना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्र मैतेना फोंदोखरे वाफम असिंग असि स्टेट सेंट्रल लाइब्रेरी इम्फाल डिपार्टमेंट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर गा मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया कोलकाता राजा राम मोहन रॉय लाइब्रेरी फाउंडेशन गा कुसमनरगा स्टेट सेंट्रल लाइब्रेरी इम्फाल के ऑडिटोरियम दा द 31st इम्फाल बुक फेयर इंग्लिशिंग अनि कुनमरी हौदोकपगी थौरम दा फोंदोखिबने थौरम अदुदा आर्ट एंड कल्चर गवर्नमेंट ऑफ मणिपुर के कमिश्नर एम जॉय सिंह आईएएस अमदे लैंग्वेज प्लानिंग एंड इंप्लीमेंटेशन गवर्नमेंट ऑफ मणिपुर के डायरेक्टर एल राधाकांत सिंह एमसीएस न चिंगमना अथोइब मिथुलें सिंह ओइखे चीफ गेस्ट के वारोल मखा तारादुना प्रोफेसर एन लोकेंद्र मैते न हाई मणिपुर लैरिबा लारिक पाबा पामजबा वखल खनबा पामजबा नॉलेज के संसार असिदा यामना थवाई याउजबा मणिपुर अमदे इंडिया के चाखोट थौरांग सिंह अमदे मालेम की होंगलकलिबा चाखोट लमजेल असिबो नैनबा पामजबा मियोय सिंगी ओइनदे बुक फेयर असिना यामना कानबा ओइरगने मणिपुर की रीडिंग थिंकिंग अमदी इंटेलेक्चुअल कम्युनिटी असे हौखिबा चही कुनरोम असिदा यामना पाकथोक चाथोरकले मणिपुर होंगलकलिबा फिवम असिदा इंटेलेक्चुअल कमिटीना लौरिबा थौदांग असे यामना चाथोक चनिंगाइने हंदक चही की ओइना बुक फेयर असिदा मणिपुर दगे पब्लिशर कुनमाथोय अमदी मपान दगे तरामाथोयना बुक फेयर असिदा लाइरिक स्टॉल सिंग हांगले पुन्ना स्टॉल हुंफुतरा निथोय हांगले लोइनना बुक फेयर असे ngasiदगी हौरगा डिसेंबर 14 फाउबा नुमित तरानि चुपना पांथोकने बुक फेयर असिगी मनुंग चनसु टोंगान टोंगान बा अखंग अहि सिंग उनबा क्विज स्पीच पेंटिंग कॉम्पिटिशन चिंगबा थौरम सिंग सु यावगनि हाइबा वफम थमखे कोकी नार्को टेररिस्ट सिंगना लादारकपदा इम्फाल वेस्ट की कदांगबंद लेखिद्रबा अथौब मरीगे निंगसिंग खोबम अमा मिनिस्टर हैखाम दिंगोना माइखुम हांगदोखरे कोकी नार्को टेररिस्ट सिंगना लादारकपदा इम्फाल वेस्ट के सेमाई एसी की मनुंगद लेबा कदांगबंद लेखिद्रबा अथौब मरीगे निंगसिंग खोबम अमा सोशल वेलफेयर मिनिस्टर हैखाम दिंगोना माइखुम हांगदोखरे थौरम अदुदा आईएएस रिटायर्ड आरके निमाई सीसीएसके के प्रेसिडेंट जितेंद्र निंगोमबम सेमाई एसी की ग्राम पंचायत मंगा की जिला परिषद पंचायत मेंबर विलेज वॉलंटियर अमदी लेखिद्रबा अथौब मरीगे इमुंग मनुंग सिंगसु सरुक याखे
Thoram aduga mari leina Minister Jingona Paumi Singh na Fongdokibada, Kuki narco terrorist Singh na Tatara Nipan Rom Chatharakliba Lan Asina Maram Oiraga, Mayam Asugimatic Awaba Mayoknore, Kuki narco terrorist Singh na Landarakbada, Ngakuk Nabu Hotnabada, Tawai na Bonta Pidana, Laikidraba, Maistam Ibomcha, Ningombom Jameson, Kumantem Robin Amade, Nongtongbom Michael Dave Mangangi Mafamda Ikai Kumnaba Utpa Oina, Sekmai Esigi, Laiden Kabi Kadangban JP, Kurki JP, Punlau JP, Kongampa JP, Amade Mayang Langjing GP, Hariba GP Mangage, Village Volunteer Force na Sinduna, Laikidraba Atobo Marigi Kubam Asi Saduna, Maikum Hangdokpane. Sekmai AC Ase, Mafam Ayambana, Chingi Napom Gatainaba, Kuki gi Kul Singa Tangana Labor Maramna, Sekmai Kurkul, Senjam Chirang, Kautro Kadangban Amade, Fayengda, Kuki terrorist Singna, Hokiba Chahigi, Me Ahumdagi, Lepa Laitana Landarakle, Masida Misimina, Asok Abal Amade, Yumka Yauna Lantum Kaya Amasu among Atat Hohan Kre, Hausesu State Force, Center Force Ka, Village Volunteer Singaloina, Kul Ngakle, Atuba Dalangak Nasu. Asilo sina bahonari haike Laikidraba athabu marina isorgi khuyada ingna chingna leiruba oresano amade makhoi imu monunge waba du sorok yazari haike mayam je suk lep tana yangai gi neba thugai gi neba moina sembi rage haidana chema draga sama akhoi ikutai ha sidadi bo akhoi yangai Ngarang salufam da thokiba laibak thiba thodokta fakiba khulngak pamyoi tarok condition amata yawdan thadokadabane khulngak pa faraga hatpara chenaba police commando singi mathakta matik chaba action lokot kadabani haidana ngasi ayuk angan badagi miyamna thawbalda national highway 102 Imphal More lambi thingduna khongjang changsin khre pawasina hai ngasi ayuk pung taraga minute kunthra rom tabada tongan mamufam singdagi lakpa masing yamlo mera paibi ima ibil singna thawbal mela ground community hall da punduna leinakhe tung the mayam aduna national highway lambi da thoraktuna lambi thingbage khongjang changsin ba hauke thodok adugi matang the same kiba JSC na Manipur lengakta khulngak pamyoi hatpara chenba police commando thabotagi lothokadabane police na fakiba khulngak pamyoi tarok pung kunmari gi manungda condition amata yawdana thadokadabane haina taksille JSC gi demand sing fangdriba fawba laikhidraba khulngak pugi hakchang lokhiroi haire ngarang gi thodok aduda police na fakiba khulngak pamyoi tarok condition amata yawdana thadokadabane khulngak pa faraga hatpara chenba police commando singi mathakta matik chaba action lokot kadabani haina taksiladuna ngarang numidang mera paibi ima ibil singna thawbal mela ground da thoraklaga national highway 102 thingduna khongjang changchin khre pendabi khola kaya su laukhre Tuan Mfam Singh dagi lakpa mera paibi ima ibil singna jangsin kiba khongjang aduda saruk yaki binupi amana fongdorakpada laibak thiba thodok aduda khulngakpa icha ama police commando singna gari khamu yade haidana nongmaina kaptuna hektamak hatpa haibise yaningde thodok aduda chenaba police commander personnel gi mathakta chapchaba action lokhot kadabane fakiba khulngakpa miyoi taru condition amata yawduna thadokadabane haike amaromda thawbal mela ground da pulamba ima ibil singna SP office thawbal da thamjinduna Numidang pung mapan rom tarakpada khongjang henna kansina ba honorakpadage kakcheng thawbal hairok amade thawbal khunodage imalu chingbi khongjang loi mari khangatuna SP thawbal Rakesh Balwan ga wari sanaki haire amaromda waithau kiam sifai haukha amasung thawbal khunogi club taragani pangi apun balub ama oiriba maite community joint coordinating committee gi imai bel singneso salungfam da thokiba thodok adu yauna khulngakpa singbu faba punbage thabak chatharakpa bu yaningdaba fongduktuna ngarang numidang thawbal babu bazar da khora kaya lauduna khongjang changchin khre khongjang adura saruk yakibe mera paibi amana fongdurapada Manipur Kanada bahona zariba khulngakpa icha inau sing asibo ngakbi senbibagi mahutta mahoibu faba punba amade hatpagi thabak chatharakpa asi mama oibi singna yaningde lebaki yeknaba Manipur bu thugainaba terrorist singda khot thabagi mahutta state force singna maite khulngakpa singda onsinduna khot tharakpa haibisi yamna laibak thibine thodok asigumna matungda amuk hana thohongano amaromda fazin kiba khulngakpa miyoi taruk pusu athuba matamda thandok piyo haina apel tawkhe ngasi thawal mela ground da amuk hana mera paibi sing punlaba matung thawal district police commando complex mamangda thomjinduna fazin kiba miyoi taruk condition amata yawdana thadorokadabane khungak bahatpa commando putho
ꯐꯥꯖꯤꯟꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ SP ꯊꯧꯕꯥꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝ ꯀꯧꯕ ꯆꯍꯤ 19 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 6 ꯊꯣꯛꯆꯣꯝ ꯃꯣꯃꯣꯆꯥ ꯑꯦꯂꯥꯏ ꯁꯅꯤ चही 94 अपोक्पा TH इबोचोकपा हैरोक पार्ट 2 मयाई लिकाई सरांगथेम आनंद एलाइस मालेम चही 53 अपोक्पा एस श्याम कक्चिंग खुनौ तंपाक मयुम लाई लेकाई निंगथौजम कर्ना एलाइस पिसक चही 29 अपोक्पा एन उकिल लाइश्रम मनिंग लेकाई मनिंग लाइबोंग निंगथौजम मनोरंजन एलाइस खागेम चही 29 अपोक्पा एन सिंगजित थिनुंगई खालेकाई थोंगाम फाल्गुना एलाइस उरिकपा एलाइस थोइथोइ चही 29 अपोक्पा लेखिद्रबा TH देवान लमफेल सना कथेल अमसुंग मोरांगथेम जॉनसन एलाइस थौना चही 29 अपोक्पा एन कुमार लमफेल कोम्बिरैदगी हौजिकना खोयाथोंग पोलेम लेकाइद लेबा मियोइसिंग असे पुलिसना खुलाइगा कोनना फाजनखिबने एजिटेशन चंगन ngarangdagi kholau himjerapasi lengang asida aikoi JC gi side dagi unaba satki adubu aikoi khang ngamdraba mama singna aikoi se tawkhong khangakta aikoi hojik commando complex da leire maramdi aikoi pung 6 kana thajaki bani pung 6 sida aikoi gi sa sing je condition lamata yaudana thadok pira hajabani masida thadok pirakragadi aikoi JC gi la kan tana raga makha ta khomjang aikoi leibang myam da mung lau thukjagani haiba wafam ase aikoi na thamjari maramdi aikoi hojik phami ba ima sing ase aikoi gi sa sing ase phangriba ko aikoi phamani haiba wafam madu aikoi thamjari Mayai lambi haina khangnariba mongsanggai hauraga samuro faubagi lambi asi asukuiba asi lengakna semjinbigani haidana lakhe adubu sembidana kuina lerakba lambi asi khodong thinangai thokpa yaba machak oirakpa maram asina khoisaungnaraba samurogi ima ibel amade lamdam asigi miyamna lambi taukhaiba amade thugaibana chingbagi khongjang thangsinkhre hairiba thodok asiga mari leinana ima ibel singa police ka chauna akanba mongda muknaba thokre loinana miyoi mari police na fakhe hiramasi matangda mayai lambi apun balup ke publicity secretary oinam chawba chanuna phongdokhibada mamang thakta lambi asibu sembi namba kayarak haizakiba leire lambi asi sungsem semjen bidana lakpane lengak asine semlagani haibage chapchap warot pilatriba fawba khongjang asi sunghan handok loi adumak makhata thagane loinana thodok asiga mari leinana fazin kiba miyoi mari khudakta thadokadabani haina mahakna makata ke Sarai bai je samuro me la kai dai ni yimnai be man kau jai aduga ngasi akhoi thokdana sorok da thugai ri ba yangai ri ba mayam je akhoi gi MLA lemhori ba MLA yangai jina hanna yengbirakta badagi akhoi gi ngasi lambi chapa yada badagi akhoi thugai jabani aduga ngasi thugai ngai jairak sida kaisu ikhang khangau maya pai bi mari phajan bigare asiju Kudakta athuba matamda maya pabi mari je thadok piro aduga khoina takhai ri ba yanghai ri ba mayam je suklep leptana yanghai gi neba thugai gi neba moina sembi rage haidana jema draga sama akhoi ikhutai ha sidadi bo akhoi yanghai ba suklep lepoeba aduna sida saliba isa isu skun ka ba delivery case mayam lai masida thengkai baga khokai baga Zapa yadadana kayam tawrije moje karim ubideba aduna maram oiraga khoina thugairage khanna khoina leirakpaneba adubu ngasi khangba ngamdabadagi mayam horaga khoi thugaijare aduga COVID-19 gi matamdagi ipai pusingi senglaba khubam ama oiriba khongjom war memorial complex asi mabu pandaba yengbinaba leitaba amagum kamselamba moselamba kaya chathaduna lakpa pochai mangsilakpa nupa nupi singi nataba lecha chafam oirakpa amadi mayai kaba nisa chafam thakpam oiraktuna अथेंगबा हिंगी मतमदा फावबा साना यूनेबगे थबक कया चथरकपा असिगुम्बा कया असिदगे कलहौनबा अपुनबगे वारेप अमा लौरगा मफम असे ngak senduna luna nana thamnabage pandamda chatliba tha asige taraga humdoida Federation of Civil Society Organization Fox ke head office ke president yauna Fox Thobal district committee gi thaume khongjom khebas ching Memorial Youth Club khebaching nupija apunbalop MPDF amadi complex asige akoibada leiriba miyam apunbagi oiba mifam ama pangthoklaba
matung ngasi December gi tang taraga manga asidagi hauraga ipa ipu singi khubam luna nana thamsi haiba wakhalonda chayol ama chupna set sengbagi thabak paikhalagani haibagi matung inna Fox Head Office ki meeting makada Fox Sobal District Committee Kebaching Memorial Youth Club Kebaching Nupija apun balop amadi MPDF mapung oiba thaudang lauraga Eco Network haidokna mateng pangduna Mega Social Service ke mama hawdokre Social Service asiga mari leinana Fox Sobal District Committee ki President Salam Suchana haikibada ipa ipu singna mapangal kalaba British lanmi singdagi maithirani khangna aroiba lanfam oina thawai kattuna thengna kiba mafam ama oiriba khongjom gil lamfam Hairaga Sukhangnari Bangasina, Kongdrom War Memorial Complex on a Semgatuna, Atoba Ipaipu, Sing Aduge, Kobam on a Semgatuna Tahi Kudingi, Atoba Sing Adubo, Ningsing Jabaga, Sing Labama from Ama Oina, Haikat Lekat Tamduna, Lak Badanatana, Tourist Singi meaning from Amasu Oriba, Puariga Sagon, Nanibama from Asida, Amor Akaito Siliba, Chahidaba Jasiliba, Nupa Nupi Singna, Lichat. Patava, Chatfam Oirakpa, say Labak Tibane, Mafam Asigi, Nasigi Mirol Akoina, Tauna Faraba Ipu. Sing adubu lumna lauzaraga ngak senba amade luna nana thambada aikhoi khudingmaki thaudang lei miyoi khara khaki thaudang natte miyam pumnamakna makhal khudingmaki mateng pangbiduna angamba thakta sengdok minase masidagi hena maipakpa ngamnaba mari leinaba department singnasu mateng pangbinaba haikhe set sengba asida achauba thaudang loriba MPDF ki thomi amana haikibada puwari ga sagol nariba mafam asida government ki maikaidagi tourism ga mari leinaba thabakaya amasu packet piduna tourist spot oina sangat piraga su mafam asi yamna arth leiba wahanthok leiba lukraba mafam ne ipai pu singna mikha pondana maning tamna leinaba honabada thawai katkiba mafam ase chafam thakpam koiba langba nungaiba mafam ama oina uraktuna musiliba kamsiliba asida sunatana pakhang lesa kaya gi potafam oirakpaga loinana insiliba yeksiliba khosiliba kaya tauriba sing asidagi makhatana tawbirganu haikhe Khongjom War Memorial Complex asiga akoibada leiriba merapabi amanasu haikibada ngasi Fox amade MPDF na achoba thodang lobiraga mafam ase luna nana thamnaba mateng pangbiba ase laikai asigi miyamna thagatle matam kuinadagi mapu pandana lakraba mafam ase ngasidagi niti niyom naina thausil ama semnaba pangal thongna pibire hanagi mafam asida lakliba mi singna ka henba thabak torakpada aikhoina Kana ada haizaba ngamlamde mafam asibudi luna khanjarabasu mapu pandana lerakbanina tahoidaba thabak torakpada warak wate minaba leitabana magi thokpa taunaramba laklaga hanke Athengba hing fauba sana yuneiba kaya tauduna lakiba kaya asi ubada adugumatik pendana lakiba adu ngasidagi koklagani khanbada nungsinungaiba poe mayamna suma pungfana support tawiduna mai pakna taru tanana thamba ngamba oiminarisi haikhe ngasige social service camp aduda miyoi chahum henbana sarok yakhe Khangabok Development Society KDS ke manga suba mapok komon ngasi ayuk pung tara mathoi taba matamda Khangabok makha lekai de leiba LAISHRAM Lenin gi yumna pangthokre thoram asida Moirangthem Gunjakesor ASI Telecom Moirangthem Diren Headmaster in charge Khangabok Kha Khundon Upper Primary School Ningthongjam Ranjit Proprietor Luchingba Pharmacy amade LAISHRAM Lenin President KDS na Presidium member oina saruk yakhe Thoram asida saruk yakiba Moirangthem Gunjakesor na haukiba chahi manga asida KDS na pangsorak liba thabak thoram sing ase mamal leba ngaktine ngasi competition na thalaba khunai asida Khangabok khungang asibo lebak miyam na khangnaba khungang ama ohenna bohna bada KDS kumbo organization amage thodang ase yamna chawe KDS ki member sing na Chokthaba laitana pangbiriba thodang ase makha tabadasu hena pangbiduna Khangabok khungang asibo hena charkhotpa khungang ama ohen minasi haina phongdokhe Moirangthem Diren nasu KDS na haukiba chahi manga asida pangtokiba thabak sing singthakibaga loinana KDS ki vision thabak khutau ase peningai oi haiba wafam su thamkhe ngasigi thoram asida KDS ki mapo kumonga mari leinana haukiba December 12 da Thobal District Hospital da pangtokiba voluntary blood donation da kat kiba volunteers ke mafam da so certificate sing yentokhe masiga loinana KDS na lakada bachi English sing aninga kun manga da pangtokada ba thabak thoram sing su khanakhe
Regional Institute of Medical Sciences RIMS Naungna Saba Loyadba Pabung Chamagani Fulaiba Undergraduate Girls Hostel Ladies Hostel number 3 ngase RIMS Director Professor G Sunil Kumar Sarmana Sangakre Thoram Aduda RIMS Hospital Gi Medical Superintendent Professor N Sanjeev Singh Susaruk Yakhe Ngasigi inauguration gi Thoram Aduda RIMS ki Director Professor G Sunil Kumar Sarmana Fongdokibada Yamna conductive amadi comfortable oiba living environment ama medical students sing oina RIMS ta thamba haibase RIMS ki commitment amane naungna sangariba hostel asida laigadoriba RIMS ki mahairoi singda nungaiba phongdokladuna mahakna hai naungna sangariba hostel ase anoba modern amenities sing yauba high standard oiba hostel oibana mahairoi singi living condition amuka hena nungaiba piragane mahakna makha taraduna hai RIMS ki master plan da lakadoriba chahi nipan gi manungda residential amasung hostel singi facility sing yauba famung chatra kayankhai hostel ama thamnaba thaurang tore hauzik leriba ladies hostel 1 amasung 2 ase phase 1 da sidoklaga mahairoi singi anoba facility sing da accommodate tawgane tungda pakhalaka doriba project singi manungda additional hostel sing saba residential complex sing saba amade sports amasung recreational amenities sing semgat payauri haikhe mahakna makha taraduna hai RIMS asi Ministry of Jal Shakti ga partner oiba marabna RIMS ki campus amadi akoibada leriba sing asida modern water supply system thamna bohonare mahakna mahairoi amadi RIMS ki environment sing fagana bagidamak lakholiba khongthang sing asida mahairoi sing na ningthina cooperation piduna mapung fabo hensi haikhe Thoram aduda Deputy Director RIMS Imphal Chief Accountant Officer cum Financial Advisor Sub-Dean faculty members staff and students of RIMS Imphal Singh Saruk Yakhe Inauguration of newly constructed and also level as the best ever hostel in the RIMS campus in times to come. And I really congratulate the first day students for occupying, and you are the lucky ones here. So when I came last year, by now it's 18 months, still counting. And we have seen some of the hostels, and we have to, at any cost, had to shift students to the OBC. So the first visit to OBC was not very happy moments for me. The buildings constructed was below par, substandards, and somehow we shifted 100 on both sides, boys and girls. And if you compare the structural stability and the facility, it is 5-star in RIMS campus. Inauguration of Tamenglong District ke Tauksem Subdivision da paikhatliba Jal Jeevan Mission project ki engage tawkhiba Senmi Singi pifam thokpa Khusumal PBD haibadage November gi tang 3 ke ayuk pung 3 tagina tang 9 gi nungthil pung 3 fawba Tauksem Subdivision na koliba National Highway 37 da total ban kaubadage concerned minister amadi agency na December tang 2 fawbada soidana pifam thokpa senfam piragani haina thazaba pibadage matam khara khongjang handokhe adubu thazaba adu thabak oina taroktabadage Jal Jeevan Mission Development Bank Joint Action Committee JJM NDB JAC Oinamlong Segment Tausem Subdivision Tamenglong District Manipur na Lokhiba Warep ki matung inna lakliba December ge tang tara mga fawbada bill PB Drabade December ge tang tara taruki ayuk pung tarug tage matam kaktaba economic block ke tauragani haina Jal Jeevan Mission New Development Bank Joint Action Committee JJM NDB JAC na fongdokhiba adugi matang dangase executive ki mifam famlingai da concerned authority minister na lakliba December gi tang kun gi manungda soidana bill sing loina pithoklagani haibagi thazaba mapirakpadage December ge tang tara taruki ayuk pung tarug dage matam kaktaba economic block ke tauragani haina Jal Jeevan Mission New Development Bank Joint Action Committee JJM NDB JAC na Loklaw Thukiba ado JJM NDB JAC Oinamlong segment gi convener angam kamay na matam khara yaithokle haina press ta hadorakpa paw amana haire mahakna makata na haikibada karingumba thazaba ase thabok oina taroktrabade hena akanba khongjang silagani haina mahakna makata na fongdorakle ngasigi paw gi mifam aduda Joint Action Committee gi executive body member sing su sarok yakhe that 8 December 2024 the economic blockade togni aiba achet power from mama lothoki madugi matangda ngasi that 15 December 2024 JAC executive meeting tawring aida concerned authority singna
हाइबदी PhD मिनिस्टर अथॉरिटी सिंह हाइबदी मिनिस्टर एग्जीक्यूटिव विष्णु प्रकाश ना डेट 20 December 2024 मनुंगदा बिल असे पिरकनी हाइबदी थजाबा अमा सोर्स लापदगी एखोइगी इकोनॉमिक ब्लॉकेट असे मतम खरागी ओइना लेपचारे मसीदा करिगुंबा ओइथोक्तबा तारंबा तारादी एखोइगी एजुकेशन असे अमुक तरोकनी हाइबसे मीडिया की खुतांगा खंजादी Manipur की ओइनो हॉस्पिटल सिंगदा लाकलिबा अनाबा मियोय चामगी मनुंगदा मरफुदी फैमिली फिजिशियन नत्रगा बेसिक डॉक्टर सिंगना मतेंग पांगबा अमदे लायंग मंगंबा अनाबा ngaktune फैमिली फिजिशियन सिंग निंगथिना तानरबदे हॉस्पिटल सिंगदा अनाबा येंबा लाकपगी मी यामना चिलिबा असि हंथगने हाइना डॉक्टर आर.के. लेनिन फोंदोरकले वफम असेंग असे इंडियन मेडिकल एसोसिएशन IMA मणिपुर स्टेट ब्रांच न सिंधुना नुमित निनि चुपना चथरकपा ऑल मणिपुर मेडिकल कॉन्फ्रेंस एमेकॉन इंग्लिशिंग अनिंग कुनमरे लुसिनबगी थौरंगा मरी लेना IMA मणिपुर स्टेट ब्रांच की प्रेसिडेंट डॉक्टर आर.के. लेनिन न फोंदोखिबने लमफेल पात लेबा IMA हाउस ता पांगथोखिबा लुसिनबगी थौरम अदुदा डॉक्टर आर.के. लेनिन ग लोइना IMA मणिपुर स्टेट ब्रांच के हानिगी प्रेसिडेंट डॉक्टर जुगिंदर सोरोक हाइबम रिसेप्शन कमेटी के चेयरमैन डॉक्टर सिम्सन सारियो CGP की डायरेक्टर डॉक्टर श्याम कुमार लाइश्रम CWC की मेंबर डॉक्टर A विवेकानंदा IMA की स्टेट सेक्रेटरी डॉक्टर S गौतम न चिंगबा मसक नाइबा मियोय सिंगना मिथुंगलेन सिंग ओइना सरुक याखे अमेमकॉन इंग्लिशिंग अनि कुनमरी लोइसिनबगी थौरम अदुदा आर.के. डॉक्टर लेनिन मखाताना फोंदोरकपदा ngarangdagi हौदुना ngasi फावो चथरिबा ऑल मणिपुर मेडिकल कॉन्फ्रेंस एमेकॉन इंग्लिशिंग अनि कुनमरी असि माइ पाकपो कॉन्फ्रेंस अमने हाइना लवे कॉन्फ्रेंस असिदा अनोबो ओरेशन अहुमगा लोइना पुन्ना ओरेशन तरुक पांगथोखे तोंगान तोंगानबा लमदम दगे स्पीकर कया अमना स्पेसिफिक पेपर कोन हेना लांथोखे लोइना इमा IMA की मेंबर ओइबिरम थबक्तगी पोथाखरबा कया अमसु लाकपिदुना सरुक याखे असिगुंबा कॉन्फ्रेंस असिना IMA की लेरिबा अमगा अमगी मरक्त नुंसिनबगी मरी अदुसु हेंगलहली हाइना लवे मसिना मफम खुदिमक्ता काचिन कोया यौना बेसिक मेडिकल फैसिलिटीज फंगहनबगी खुदोंचाबा अदुसु फंगलगनि खले मतुंग तारकपदसु मणिपुर लेरिबा डॉक्टर लिसिंग मरी मंगा असे पुनसिंदुना हेना खुमांग चौक्सिनना मयामगी थबक तौबा ngamnaba pandam thamli haike mahangna hai medical gi lamda basic services panghanaba family physician singna manipur khakta natana india gi mafam khudingda achouba thodang laure kok chara कोखरा चिकपगिसु अचौबो हॉस्पिटल ता हेक्ट चटपा से मथौता दे आइगी मफम अदुदा डॉक्टर सिंह लेरगदे खुदोंग चाबा कया कोकने मरम अदुना IMA ना कॉलेज ऑफ जनरल प्रैक्टिशनर्स हाइदुना कोर्स अमा हांगदोकचरे कोर्स असिगे अनिसुबा बैच फाबो लोइख्रे कोर्स असिदा MBBS नत्रगा अतोपा सब्जेक्ट PG तौरिबा सिंगदा था तरागी संडे निमित खुदिंगे ट्रेनिंग पिदुना फेलोशिप अमा पेरे फेलोशिप असिना लेकाई खुदिंगदा अहानबगी ओइना अनाबा खुदिंगमक्ता फर्स्ट एड अमदे बेसिक फैसिलिटीज फंगहनलबा ngamle खरा लुसिनबा सिंग अदुना मखोइना रेफर तौदुना सुपर स्पेशलिस्ट सिंगदा चटहली हाइखे लोइना मणिपुर की ओइना अनाबा मियोय चामगी मनुंगदा मरफुदी फैमिली फिजिशियन नत्रगा बेसिक डॉक्टर सिंगना मतेंग पांगमंगम अनाबा ngaktune maram onduna chamchamba anaba amagisu hospital singda laktuna achinba kaya tholiba amade aruba anaba sing layingbada kuina ngaihanba asisu kokhanba ngamgane amasung mipum khudimak na chap manaba mongda layingba ngamgane masigi mathakta diabetes capital of the world haidiba India da layingba khudong chaba hengatnaba diabetology gi course ECG mental health na chingbagi su course sing hogdokna busu honare mental health ki anaba yamna hengalakliba ase leriba psychiatrist khara asina yengma ngamda बनना अतोबा डॉक्टर सिंह बेसिक ट्रेनिंग पीनब कोर्स इसना होनगने लोइना डॉक्टर IMA अमदी डॉक्टर फर्टिनिटी सिंगना लखोलकलिबा खोंगथांग असिदा मयामनसु सगोटपेयो मयामना सगोट्रबदी माइ पापंगम लोय हाइनसु डॉक्टर लेनिना अपील तरकले ngasi suzere bam gi sorok ating bida kokomezere bam masalong sang nasinduna wakan mifam chathakre mifam aduda ima asala tana baumi singda haikibada kamal babo athuba matam da puthok pira o ziribam da khundrak pa mathau ba hat pada chenaba athuba matam da puthok pira o angang ahum yauna miyoi taruk hat pada chenaba sing puthok tuna athuba matam da
मियामने सिनबियो हाइना पाउमिसिंगदा फोंदोखे हयेंग डिसेंबर 10 तगी हौरगा नुमित कुनमरीनी असिदा खुनिंगथेक कामरांगदा वाकन मिफम असे चथरगा मिहाट पुथोक्त्रिबा फावब मणिपुर गे जिरिबामदा अफस्पा थंबा यारोय अथुबा मतमदा लथोकदबनी हाइख्रे WALYDA Kangsang Wangbobagai Awang Lekaida Sanariba Manipur Kang Association na Sinba Kumfuga Taruk Suba Sir Chorchan KCSICB Memorial League Cum Knockout Kang Tournament ngasi final match sanaduna loisinkre ngasi ge final match aduda Hokpu KLASA na thoiduna pangthokiba tournament asigi champion oikre Homfunithoi Suba Mr. Manipur English Singing Gunmarigi Ato Hen Changdam Nabada Hose Tur Kanchipur de Laiba Manipur University Auditorium Hall the Chathare Ato Hen Changdam Naba say category 7 Hybide Senior Junior Master Physical Challenge Women Bodybuilding Men Sports Physics Amade Women's Model Physics Haina Kaidoktuna Chathabane All Manipur Bodybuilders Association Amba Amade Manipur University Students Union Musu Anina Kusam Naduna Chathariba Changdam Naba Asigi Ngasi Pangthokiba Hogdokpagi Thoramda Lamlai ACG MLA KH Ibomcha Ambagi President N Ratan Social Welfare Department ki Director Ngangom Uttam YAS ki Director T Fulen MUG Dean of Students Welfare Professor M Premjit 8 times Mr. World Arambam Bobe 10 times Mr. India KH Bhaktakumar Musu Ge President Nongthombam Suraj na chingba sing na mithunglen sing oina saruk yake hogdopagi thoram aduda mari leinana chief guest ki warol piraduna MLA KH Ibom Chana Fongdokibada Sanaroi Singh na discipline amade mamalai bak maramdam nungsibagi gun chenba mathau tai khunai gi asuk lurba tanja asida lamdam asige Sanaroi Singh gi khalaga tunglam chatki damak pukning thagotuna Mr. Manipur mai pakna sinbagi damak thaga poza fongdoke khunai ama chakot bada lamdam aduda leiriba mi khudingmak masamo phaba amade thaksika se na chatwa change Sanaroi Singh da khwaidi ki tangai fadana changbada magun ase thaksika se discipline masigi manungda Sanaroi Singh na maraibak nungshiba maraibak ki damakta thawai thaba ki daba magun su chenfam thoe lamdam ase picture abasu thongna laiba marengjen khaba ipa ipu singi macha masung ngakta oibana ngasi malemda Manipur masak takpa ngamle Manipur khakta natana India oina saruk yaduna medal kaya purakre akhoi ge Sanaroi Singh da yawba top mathauna adubu sakhangladuna akhoi ge lebak ase powerhouse of sports haina sakhangbere lengak na mapangal kalabare sports khakta natana atopa hiram kaya da chawkhatpa khumang chawsin mangamgane aduna akhoi khuding makna lengak ta support piduna lengak mapangal kalhanse amade lamdam sigi Sanaroi Singh na sana khonna bage lambi sida kana honaduna iramdam asige mingchet purakpiyo haiduna Sanaroi Singh busu pukning thawat khe Aroibada Moroiba Pau Omohana Bezere Malem gi hongloliba mawng amade chakhot lamjel nainaba pamba singda book fair asina chaw na kanaba pergane VC Lokendra Kadang banda kuki militant singi attack lai khidraba thawa mari gi ningsing khuba minister hakam dingona maikum hangdokre Fazin kibo khulngak pataro condition amata yaudana thadokadabane haidana Thawal SP office mamangda Maina Pai Singh na thomjin khre Samorogi miyam na lambi sembi dabadagi mayok tangasi mayai lambi tawkhai bagi khongjang changsin khre
amade Fox amade Khongjom Kheba Chingi akoibada leba club amade Mera Paibisingna Khongjom War Memorial sengdoktuna ngak senkhre Hostel oina Mami TV na sandokchaba Manipuri Paulo Sinjare makataba pawgidamak mitning taduna lebiyo